Zakat haibasi Islam gi yumbi mangagi manungda amani. Masi miyobegi mal sangbu sengdokna naba purifying wealth maram amani. Zakat ase hendok thoidokna matik saraba sahibe nisaf miyobe singi matakta faraz tawbikraba aduni. Masi mi singi furit khawdagi tax khumgat paromda natte. Yamna awang bathaki thaujal haiba minungsi utpa amasung kanaba tawba amadi adugumba masana masabu samajgi mafam kayada nungsinabagi mari amadi marup mapang oibagi mafam kanba amadi saktak pani. Zakat pibagi matangda Quran asumna haibiri e Nabi sallallahu alaihi wasallam nahak dan lobiyu maduna makogi mal adubo sengdok sanaba. Quran surah number 8 ayat number 3 Taibang miyo bagi fataba lisat po sengdok pa amasung samaj lakta awang bathaki mapam ama sembagi khwaidagi faba amasung wakal gyan bu sengdok na naba upay ase zakat piba asini. Masigi maramdi Hazrat Muhammad sallallahu alaihi wasallam na yam na awang bathaki oina lobirami amasung zakat piba haiba ase sahibe nisab mipung khuding makta faraz ohin biramabani. Islam da kathokpagi mapam ase yam na awang bathaktani Rasulullah sallallahu alaihi wasallam na habirami. Maruk mapang loinaba singda mamon nokliba ado sadaka habidi dan tawbani. Apaba thabak tawnaba amasung phattaba saitangi thawin sindagi lepnanaba hotnaba asi danni. Lamang narabami amada achumba lambi takpiba asi danni. Awaba piba potsing tingkhangsing amasung saru sayangsing sarak lambi sarak tagi lauthokpa masi danni. Nangi patra dagi ising nangi nasin nanaw singi patra da haibiba masidani. Bukhari Sharif. Quran Sharif ta Allah Ta'ala na haibiri he sumba thajaba sing imandar sing tasing namak ayamba mazhabi alim haibid dharma gi pandit sing amasung sainasi sing aranba pambai si naduna mi gi maran mathum sing yosilli amasung Allah gi lambi tagi thakto e aduga adung mamioi sing sanalu papai sinduna thamba amasung Allah gi lambi da kharcha tawdaba makoi ado awabgi masak oiraba dandigi pau thungu. Quran surah number 8 ayat number 13 No manumit ama lakani hairiba sanalupa ado janam gi maida ikkani aduga makoi marai bakta naktinda amasung manangganda namduna dak thamgani amasung haigani masina hakna paisinduna thamlamba malchan sing aduni aduna haujik mahau tangu nakhoina nasagi tamak paisinjarama mal adugi. Quran surah number 8 ayat number 13 Hazrat Abdullah bin Abbas radhiyallahu anhu amasung atopa sahaba kaya marumgi paudambiri kaya marumdagi paudambiri paisinduna thamba mal haibadi zakat pi daba mal aduni. Zakat pi khraba matungda leihoba mal ado paisinduna thamba mal kaude. Hazrat Sawan radhiyallahu anhu na hai ayat ani asi tharakpa matamda aikoi huzur ga loinana langphaida leirami. Matang aduda loinariba sahaba na hangkirami he Allah gi Rasul asanba sanalupa paisinbagi maramdagi khudong thirugani haina khangjare haiba khangjare haujik paisinduna thambada kanaba pot ado khangjaningi. Allah gi Rasulna pakumbirami Allah gi zikar tawduna leiriba sin Allah gi matik magun thagatliba thamoy amusung akhirat ki thabak singda mateng panglibi afaba nupi asini. Seksina thambada kanaba langaidi mapuroibana hekobada penjari bahaiba inbi mawa leitaba matamdasu masag hakchang amadi mawagi lansingbu seksina senariba nupi aduni. Hazrat Bilal radhiyallahu anhu na Huzur sallallahu alaihi wasallam gi hadis ama bayan tawbiri. Lahira bagi saktamda Allah ga unau inakun bagi saktamda unaganu. Hazrat Bilal na madugi maram hanglubada ibungo sallallahu alaihi wasallam na habirami nangi nanakta kariyumba khara laiba matamda losinganu niba lakwa matamda pidaba tawganu amukso hangasai masi karamna oithokpa yagadage huzuna takpirami masimak tawgadabani asuma haina tawdrabadi dozakini. Huzur Muhammad sallallahu alaihi wasallam na habirami nasa nasagi mal singbo zakat ki pambay na ngak selu amasung awa anagi sa itheng lakpada duwa amasung Allah Ta'ala gi mingda mangda Picture non jabagi pambay na ngaktok na bohonaw. Pot khudingmak ay ko'y nasinanaba amasung changyeng pot oy na latala na piwirak pani. Madugi ngak sen basu pot chay amadi malsang adu dagi oy piriba mal adugi saruk khara kangnana khaidok hanbagi changyeng na ngak sen halli.
पैसिन्दुना थम्बा मालगी मतंगदा अकनबना किहल्ली पेरगलिबा माल अदु पैसिननबा नत्ते मदुबु मदुगी वाइफम थोकपा चांगदा जकात पिथोखरबदी मदु पैसिन्दुना थम्बा हाइबदुगी मनुंग चलहंदे हाइबदी पोट खुदिंगमकी हक लई हक अदो इसागी तनतना अतोपगी सुनी अदुगा अतोपगी हक अदो आदा तौबा मतम अदु खक्तदा अइंगोंदा पैसिन्दुना नत्रगा अइना मपु ओइदुना थमलिबा पोटसिंग अदु ngaksenbagi hifazat Allah lan lobigani hadis samada huzur sallallahu alaihi wasallam na haidok pirami zakat pi daba mi adu mapung phaba muslim natte atopa hadis samada haibirami zakat pi drabadi din mapung pharoi kanz Hazrat Allah Ta'ala na Quran gi mafum kaya da namaz amasung zakat animak punna panbiri aduna nakoina animak asibu khaidok pa tawgano kanz haibadi namaz solaga zakat pi da pa tawgano huzur sallallahu alaihi wasallam na masimaso haibirami Allah Ta'ala na ina khunba muslim singi mathakta makhoi gi mal singdagi lairaba singi tamakta konan naba yaba changda pi ba ase faraz tawrabani ina khunbasing na masagi tofam thokpa faraz haibadi zakat sadaka na singba dan na singba phajinduna thamba amasung mapung phana pithoktaba asibu nalamdrabadi lairaba singna saba set pa phangdabadagi awaba se thengnaram laboidabani Allah Ta'ala na ina khunbasingda akanba azaf dandi pigani Allah Ta'ala na ina khunbasingda makoi gi lanthum mal singi zakat haibadi leita lairaba sing adugi konagadaba changda piba wajib tangai phadana tawdaba yadrabu hukum tawrabani hairiba sing ase makoina pangthok trabadi makoi gi mathakta mapugi cherak lakani Allah Ta'ala na qayamat ki numitta makoi gi mal gi zakat sing ado tigal lakani amasung niyam sana zakat pinam daba sing adu azab haibadi dandi phangani Allah Jalla Jalaluhu na bibiriba man lanthum sing asi mahakna yabina naba mafam sing da sinanaba amasung isagi oina ngamliba makai awaba khangba amasung atopa sing da kharsa tawba haiba asikhak tawgadabani masina taimang panba sida leiriba atopa jiba sing punamka sagona duna khusamna duna amasung nungsi mienga loina na hingba ngamgadoribani yamna kanna wana su nomlaga tanjariba mal asibu masagi tarka oirakpa matamda sinabagi damakta section khoijinna thamjinge hairabadi Allah gi lambida kharcha tawhogadabani asumna tawrabadi akhiratta kana rugadaba aduta natana dunia da su kana ba fangani haibadi siraba matung da su madugi mahi fangani tayang pan basida leiringai da su madugi kana ba fangani aikoi gi akoi bana aikoi gi damakta dua tawbirakani amasung kusam na birakani amasung nungsi mieng na yang birakani puna makam marup mapang haibadu oirakani amasung sila rahmi mari matagi langla langjin lipun ado chelakani huzur sallallahu alaihi wasallam gi sana ya thangni madudi zakat pidaba jati adugi damakta Allah Ta'ala na kum kanghalli huzur sallallahu alaihi wasallam yamna section khojin na habiram wafam amana aigi umat na haibadi aigi tungin basing na phataba thabak sing asida khongdarak labadi awaba amasung kudong thiba kaya punsi da mayok naragani matam aduda angang ba nong leinung sit leipak na leinung danam sinba mathang maka anthohan ba yuar ha ba asman dagi haibadi taibung asmandagi haibati akastagi atiyadagi nungi len chuhanba yeknaba singna ngamba amasung imandar singi mathakta makhoi khudum chalhanba plague ki laina haibati laina laichat sandokpa mihat mipun tawhanba matam sana nong sudaba kong kangba isaw thoghanba apki ba pokhanba aphaba mioi singda dua tawrabasu aphaba mioi singna dua tawrabasu lobidaba asar oidaba asina singba kudong thiba amasung awaba sing ase lakani haina takpirami Hazrat Ibn Umar radhiyallahu anhu na hai nongma huzur sallallahu alaihi wasallam na habirami he muhajir gi jamaat potlam manga lai Allah na hairiba potlam sing ase thohan bidasanu karigumba masibu nakhoina tawrabadi sathina awaba nangani madudi phongna ba oktaba lamsat satpa jina tawraklaba habadi ipong na jina tawraklaba mioising adugi marakta mahausa maming phawa takhidriba anoba laina kaya polakani miyam na potchai onbata wat na onaraglabadi kum kangani awaba tagani amasung sasan paiba singna hingsa tawrakani zakat pidrabadi nong taroi
सा सनसिंगसु अल्लाहगी मखलुकनी लोइनना मराल लेतबा जीवसिंगनी मरम असिना मखोइगिदमक्ता खल्लगा खरा खजिक्तंगदी ताहनबिगनी वासक ngaktaba kangluk adubu atopa kangluk singna khudum sankhigani amasung makhoigi mapot masai sing munkhigani amasung Allah gi kanun gi mayokta hukum jari tawriba kangluk adudi makhoi masen hatna sunagani targib Hujur sallallahu alaihi wasallam gi sana yathangni isingda natraga kangphalda mal chang mang takliba ase zakat pidaba maramdagini zakat pithok laga nasagi anaba singbu layengu amasung duagi matengna khanghaudana tarakpa awaba singbu ngakthok sau tarakliba awaba do duana kokhanbi amasung haujik phawa taraktriba adubuna ngakthokpi aikoina zakat amadi sadaka habadi dan amadi atopa aikoigi akoibagi hak ngaktabana atopagi minungsi amasung seba da khut lanthoktabana aikoina aikoigi punsida awa ana kaya tarakpani haibada haimanba thokloi aduna shariatna habadi islamgi kangi makhada thambiriba dan pibagi amasung zakat ki wafamna singba ase aikoina ngakna matam mafam matam sana sinarabadi aikoina tayang panbasta leiringai dasu ingna tapna tangdu leitana santi ga loina hingba ngamgani amasung siraba matungi punsi dasu afaba mafam da soidana tunglugani haiba hadis mubarake amasung Quran gi paujen singdagi khangba ngammi Allah Taala na aikoibu shariat ki kanun manungda amasung Allah gi apambagi makhada hingba ngamhanbi sanu amin suma amin. Subscribe to my channel and also press this bell icon.